어이, 나무 그이다우리게? 아직 바보 하고 들이시봐. 까리는 낭나 따우리시봐. 농한버가 묵락 타봐 호라봐. 미 쾅시나 만 키다나 nga sum hip thabai wane. Tamona hogatlingai dane mi nga saina aina hana hogatlamne. 남의 영어. 농 바둑 순당수 아순나 떠보야 이드나. Thagat kraponi mai manau nupi lukhrabi taungam bise. Ha. Mahu mayai kan kraponi ase. Aduna ne nanau nupa aduna alamda lamsi sikhrido. 어이, 진 TV 순행답이 까리는 나는 앙자 살이다. 나 사기 아소부터 부탁드는 앙버기로 낭나 방칼라이다. 아시응부터 하이버기 와네. Yare yare. Nanau nupi sina tauri makhaidine nangna tu yaraga lero. 마는 까리 아까이버 떠로게. 하유네. 이나우 누파드수 마능 마탐 짜드나 레키드레. 마사니 파시수 미 오네나바 수놈들 호나리. 마사기 복삭 단자리 낭가이나 타오브러차. 낭나 마보 수암나 따티리시 까리기노바. 하. Laye, wayamna laye. 까리와. Thabak suba chatline haidana mafam matam khangde koi chatliba nupa na ha singduga de mitna ba thabak mayam ama tawe haidana ne laikai gi miyam na ngangnari se ha imung sigi ming chathina ba ikai phirung nangna ba mana tawri sibo moi ta modi karimta khambidre ne tawri se 미는 앙나버기 와도 앵곤다 할거노. 구담 짱덤 파자나 팡라바 앵곤다 할 거야 네. 나짜버지네. 낭기 지론 카롤도 앵곤다 짱로. ho phare 마시. Ibunga, ima chalukige. Ningthina larik padana lairamuko. Oi ma. Adu ima boina hoigidi. Piron bazaba mapane yele I. Akhoi gidi jakau bazati je kaigino. Chakau babu kaidawruni hage. Chakau bu numita ima icha injang ahauba ma thongaga chatho oloiredana. Adu je ayam ta ningi ma. Nong mai jase. Larik paro. Mama chatle ko. se sa thaksi se 제 시기 닝온 작업이 구돌 시부 까리 레이 하니 제 aigi budi ya yabjanida aduga ne mi gi mamangda chang tahanbadi sukya yaroi ko Kaino ichina harijibo akhoi pa thauna bukari chang taw koni hage leibak se khoine palim ni je hoida inau khoigi magundi nase na chapchana khangida 와우 피겨르시디야 hai ngaiko noi lai ngai sidane wam ta khanausi 까리 와 노이세 asida thokriba asinu pi se khangidana inau pai nu pi ni inau pa du su lai khidreba aina khalise asinu pi si matau karamna kamain tawraga tantuk sike haibasini as ikai bana khangdriba loire aina haidi nupa do sikhrabadi mapam du da kok chatlaga lairu yadraba imung sidane suru naidana ne tum hegle laibe hengami 까리노 하리시세 마코게 분내 레이브스 나타바 마코나 가마이도 올리노 Hey, nang khakpote nga chai chani aina hairisine mana sup leiradine yengu ai haige munna taw mana yumsida tum leisalagadi hingkhonse tangkhai ma thabat piu hairani haibadi machi manau nupa ani tanina natra macha se nupa ne ba aduda nate ne yengu nangi na bai chumtring kai haini apang thonjau haigetra masini am soirise mana ne mama macha ani sigine awat apa mathi makum mayam amane uraga leiraban aine ko aine harisini prok sabani harisini 까리스 칼은 데세 마나나 시데얌 예라가디 아이 도게 담발 짝 로라보 Loire. Moi tamo, nakhoi director habda bu unarabo. Unare. Kari hairage.
ꯑꯁ ꯃꯥꯅ ꯌꯥꯗꯦ ꯄꯣꯟꯇꯦꯅꯦ ꯎꯀꯥꯕꯤ ꯈꯨꯗꯣꯜ ꯑꯅꯤ ꯑꯍꯨꯝ ꯄꯥꯛꯄꯗꯣ ꯀꯦꯖꯤ ꯑꯃꯅꯤꯒ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯕꯟꯗꯜ ꯑꯃ ꯇꯣꯛꯅ ꯊꯥꯗꯕꯗꯨꯗꯗꯤ ꯃꯔꯣꯟ ꯍꯦꯛ ꯆꯨꯝꯃꯤꯗꯅ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯃꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ ꯑꯍꯣꯕ ꯑꯁꯣꯏꯕ ꯊꯤꯗꯨꯅꯇ ꯂꯩꯕ ꯑꯁ ꯑꯩꯅ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯇꯥꯕꯁꯦ ꯃꯈꯣꯏꯅ ꯌꯥꯝ ꯀꯜꯂꯛꯄ ꯑꯩꯅ ꯊꯕꯛ ꯆꯠꯇꯗꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔꯗꯨꯕꯨ ꯀꯛꯑꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯀꯛꯑꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯖꯣꯏꯟꯁꯨ ꯇꯧꯔꯅꯨꯅ ꯍꯥꯏ ꯌꯦꯔꯥ ꯀꯅꯥꯁꯨ ꯅꯠꯇꯦꯗ MLAꯒꯤ ꯃꯅꯥꯎꯄꯥ ꯑꯃꯅ ꯍꯦꯛ ꯋꯥꯅꯣꯝꯃꯝ ꯖꯥꯠꯅꯤ ꯇꯝꯄꯥꯛꯇꯗꯤ ꯊꯕꯛ ꯀꯥꯗ꯭ꯔꯗꯤ ꯌꯥꯗꯦꯗꯣ ꯑꯩꯅ ꯊꯕꯛ ꯀꯥꯔꯛꯇ꯭ꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯝꯃꯅꯤꯅꯦ ꯆꯍꯤ 10ꯃꯨꯛꯇꯤ ꯁꯨꯔꯝꯕꯁꯨ ꯌꯥꯔꯦ ꯇꯣꯂꯣꯞ ꯂꯧꯕꯗꯅꯤ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯆꯠꯂꯤꯗꯣ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯁꯦꯜ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯑꯦ ꯀꯩꯗꯧꯕꯒꯤ ꯁꯦꯟ ꯐꯤꯔꯣꯜ ꯂꯩꯅꯕꯅꯦꯕ ꯀꯔꯤꯒꯤ ꯐꯤꯔꯣꯜ ꯎꯄꯨꯗ ꯄꯩꯗꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯀꯣꯛ ꯍꯦꯛ ꯁꯦꯠꯄ ꯌꯥꯗ꯭ꯔꯣ ꯍꯣ ꯑꯗꯨꯗꯤ ꯃꯜꯂꯦ ꯆꯠꯅꯗ꯭ꯔꯦ ꯃꯤꯅ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯁꯦꯠꯇꯨꯅ ꯆꯠꯅꯔꯒ ꯑꯩꯅ ꯑꯉꯥꯎꯕꯤ ꯆꯨꯇꯥꯗꯕꯤ ꯁꯥꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯕꯦꯃꯥ ꯑꯆꯧꯕ ꯂꯥꯛꯑꯕ꯭ꯔꯥ ꯍꯜꯂꯛꯑꯦ ꯄꯥꯕ ꯇꯥꯃꯣ ꯄꯥꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯑꯝꯇ ꯍꯣ, ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯑꯆꯧꯕ ꯄꯥꯕ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ ꯁꯨꯝꯗꯧꯕꯅꯤ ꯅꯆꯟꯅꯨꯄꯤꯗꯣ ꯀꯨꯏꯔꯦꯅꯦ ꯏꯟꯊꯣꯛꯄꯤꯈꯤꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯑꯋꯣꯡ ꯑꯋꯨꯜ ꯀꯔꯤꯝꯇ ꯇꯝꯕꯤꯗ꯭ꯔꯦ ꯃꯥꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯀꯨꯏꯔꯦ ꯅꯣꯡꯃꯇꯁꯨ ꯆꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯛꯈꯤꯗꯕ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯨꯈ꯭ꯔꯥꯁꯨ ꯑꯣꯏꯔꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯀꯧꯕꯤꯔꯒ ꯃꯥꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯤꯡꯕ ꯉꯝꯖꯅꯅꯕ ꯃꯇꯦꯡ ꯈꯔꯗꯪꯗꯤ ꯇꯧꯒꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯈꯜꯂꯤꯅꯦ ꯑꯆꯧꯕ ꯄꯥꯕꯅ ꯍꯥꯏꯁꯤꯕꯨ ꯀꯅꯥꯒꯤ ꯋꯥꯅꯣ ꯀꯔꯤꯅꯣꯅꯦ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯅꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯕꯨ ꯅꯆꯟꯅꯨꯄꯤ ꯀꯌꯥ ꯁꯨꯒꯦ ꯃꯊꯟꯇ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯇꯁꯨ ꯌꯦꯡꯗꯕ ꯑꯩꯕꯨ ꯆꯪꯍꯥꯛ ꯍꯦꯛ ꯊꯥꯠꯄ ꯉꯝꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤ ꯍꯣꯠꯅꯐꯝ ꯊꯣꯛꯀꯦ ꯑꯆꯧꯕ ꯑꯩꯅ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯅ ꯊꯝꯃꯛꯄꯅꯤ ꯈꯠꯂꯤ ꯈꯠꯂꯤ ꯃꯊꯣꯡ ꯃꯔꯝꯇ ꯈꯪꯗꯅ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯋꯥꯌꯣꯡ ꯆꯥꯗꯕ ꯅꯨꯄꯥꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯋꯥꯖꯕ ꯇꯥꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯒꯦꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯃꯅꯝꯃꯒꯅ ꯁꯤꯟꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯅꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯃꯤꯗꯨꯗ ꯐꯩ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦꯗꯅ ꯑꯣꯛꯇ꯭ꯔꯦ ꯁꯤꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄ ꯌꯥꯕ ꯃꯈꯩꯗꯤ ꯏꯟꯊꯣꯛꯄꯤꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯨꯅ ꯋꯥꯅ ꯂꯦꯜꯂꯝꯒꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯅꯪꯁꯨ ꯈꯔ ꯈꯜꯂꯨ ꯑꯆꯧꯕ ꯑꯩꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯜ ꯑꯃꯅꯦꯅ ꯈꯜꯂꯣꯏ ꯑꯆꯧꯕ ꯃꯥꯅ ꯑꯩꯕꯨꯗꯤ ꯃꯕꯨꯡ ꯑꯃꯅꯦꯅ ꯈꯟꯗ꯭ꯔꯒ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯜ ꯑꯃꯅꯦꯅ ꯈꯟꯐꯝ ꯊꯣꯛꯄ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯐꯔꯦ ꯉꯁꯤꯗꯤ ꯑꯩ ꯄꯥꯡꯒꯟ ꯌꯥꯎꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯣꯏ ꯑꯃꯠꯇ ꯇꯥꯔꯔꯣꯏꯁꯤꯔꯣ ꯐꯔꯦ ꯌꯥꯔꯦ ꯏꯆꯥꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯃꯄꯥ ꯍꯥꯏꯅ ꯑꯉꯝꯕ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯇꯧꯔꯒꯦꯅ ꯏꯄꯥ ꯈꯜꯂꯦ ꯏꯆꯦ ꯊꯔꯣ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯅꯣ ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯉꯣꯜꯁꯤꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯤꯕꯨ ꯀꯩꯗꯧ ꯆꯠꯂꯣꯏꯗꯣꯏꯅꯣ ꯑꯗꯣ ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯀꯅꯤ ꯉꯥ ꯊꯣꯡꯕꯒꯗꯣ ꯃꯈꯟ ꯁꯨꯅ ꯆꯥꯔꯛꯀꯗꯣꯏꯅꯤ 이붕 이바싱나 삐버 구돈 뽀싱도 남보 뽀라가 할라까도이니 제 ꯊꯣꯏꯕꯤ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯂꯣꯏꯗꯩꯅꯦ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦꯅꯦ
ꯊꯣꯏꯕꯤꯒꯤ ꯃꯁꯛꯇꯣ ꯐꯖꯅ ꯐꯖꯩꯌꯦ ꯑꯩꯗꯤ ꯅꯍꯥꯟ ꯐꯖꯅ ꯉꯥꯎꯔꯣꯝꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯦ ꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯣꯏꯁꯤ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯉꯥꯎꯔꯤꯕꯅꯤ ꯍꯦ ꯄꯪꯒꯅꯨꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯀꯣꯏꯗꯣꯏ ꯁꯔꯨꯛꯇꯅꯦ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏ ꯀꯣꯏꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤꯅꯦ ꯍꯥ ꯇꯣꯏꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯅꯪꯕꯨ ꯈꯣꯏꯗꯥꯖꯕꯗꯣ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯖꯕꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯝꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯅꯈꯣꯏꯅ ꯑꯌꯥꯝꯕ ꯃꯐꯝꯗ ꯇꯧꯔꯨꯁꯨ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯖꯜꯂꯛꯀꯅꯣ ꯍꯦ ꯉꯥꯏꯈꯣ ꯍꯦ ꯊꯥꯗꯣ ꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯈꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯀꯩꯅꯣ ꯅꯣꯏꯅ ꯅꯨꯄꯤ ꯉꯥꯡ ꯇꯥꯏꯁꯦ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯌꯨꯝ ꯆꯠꯂꯣ ꯌꯨꯝ ꯆꯠꯂꯣ ꯑꯧ ꯃꯥꯅꯦ ꯆꯠꯂꯣ ꯆꯠꯂꯣ 이메마 님 달로 바지 따서고 있는 마가디 바지 부자 이싱 짜라버 그다지 쌍노도 이마 아육덕이 사카옥제 까리 못다 따드리 알도디 바지 아이 짜로로기게 강제다 이마 낭나 아이 낚시들 나가네 마틴 카그라 밤비베세 바지 뺄래 그야 하던 놈시 그런 놈네 마파시나 농행 안 부득이 놈이 택다 파오바 어라 이번에 샤마카이 사신 탁전들은 레이래 마사누 비시나 까야다 버리바 바지 짜 시달레 짜 타오세 그다 바지기 필요 아무 빨래 브로 아이 수도 필요한게 야래다 이사 와는 아버니 서로 내용기 더윈 강독지로서 왜 바지 Mama, nang kiroge. Mama, kadi gino nang kapi duwa. 이마 kaisu tawdiye Kisu tau daga kadi kapi ba. 이마기 bunga nangna sawa sare phabadangdi 이마 hingi게 khanbane adubu ai hingba ngamgadaba mandre 이마기 bunga Hey! Listen này thì bia, tao ngon bia, cái không ta bi. Ngay cô, nang này imung nggak sibu, le cái mẹ mà mang đấy, yo le sibu kari gino ha, kari gino ba. 이제 Nang na madam oi daga, le cái ya sobu saya wathok oi dabani. Imung nggak sigi mingsa thi na ba, nang na saja tum daga, punna say na handa na, hau jadi kari sare saya, ha. Wathok asi dagi bu, nang bu chen biya dori bo. 이제 아이의 와리스다디 타비고 아이의 와리 쿠디마 생나 담자기 Is, kari wari ya. Nangi kari wari no. Hey, nangi 심진 사진 봐 와히드나 hojik bu sana biya dori bo, ha. 제 Adu ada khangdi, nang ne, yung mase thado ga chakhi ga dong. Adu sune ngasi mak. Khanga ba, na pam du da lei ru gera. Natraga ne, atopa nupa ma thi gera. 제 아이의 와리스다디 타비고 아이나 타박 할락파 킬람비다 마코이나 카라나 아이부 카렘과 타이나두나 누비 오이비기 이카이 컴나바 망한나바 호나라키바네 람비다 락바 아토파 나하 카라나 아이부 칸비라키바네
ꯑꯗꯨꯗꯤ ꯅꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗꯨꯗ ꯅꯁꯥꯅ ꯊꯨꯖꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯅꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯐꯝ ꯃꯇꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨꯒꯤ ꯍꯦꯡꯉꯣ ꯍꯦ ꯅꯪꯒꯤ ꯅꯣꯡꯅ ꯇꯧꯗꯨꯗꯅꯦ ꯌꯥꯅꯤ ꯈꯪꯗꯅꯅꯦ ꯃꯣꯏꯅ ꯇꯧꯔꯛꯏꯗꯨꯁꯨ ꯈꯪꯉꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯅꯪꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯅ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪ ꯈꯪꯉꯕ ꯉꯥꯏꯈꯣ ꯅꯪꯅ ꯅꯨꯄꯥꯗꯨꯗꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯧꯁꯤꯜꯂꯨꯔꯒꯦ ꯍꯥ ꯏꯆꯦ ꯑꯩ ꯅꯨꯄꯥ ꯅꯍꯥ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯃꯤꯟꯅꯕ ꯀꯅꯥ ꯍꯟꯅ ꯌꯦꯡꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯑꯩꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯂꯥꯟꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯗ꯭ꯔꯤ ꯅꯠꯇꯕ ꯁꯥꯖꯁꯨ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯍꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯆꯤꯟꯅ ꯈꯥꯒꯗꯣ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ ꯑꯩꯅ ꯉꯁꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯑꯒꯅꯦ ꯆꯠꯅꯕ ꯍꯣꯠꯅꯧ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤꯗꯅꯦ ꯅꯪꯒꯤꯅꯦ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯦꯗꯅ ꯁꯛꯇꯥꯁꯤꯒ ꯀꯩ ꯊꯣꯛꯑꯦ ꯇꯧꯖꯁꯥꯏꯅꯣ 이마 마초비나 찌는 강함이 여기기노 이마기 붕어 ꯑꯣꯏ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯣꯏ ꯏꯕꯦꯝꯃ ꯅꯪ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ 이따이 ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯐꯅ ꯈꯜꯂꯨꯏ ꯏꯅꯥꯎ ꯅꯨꯄꯥꯗꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯦ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯒ ꯌꯥꯝ ꯂꯥꯞꯅꯔꯦ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯑꯉꯥꯡ ꯑꯁꯤ ꯊꯝꯃꯝꯂꯒ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯒꯗꯕꯅꯦ ꯉꯁꯤꯃꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯎ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ 헤이 딸방 마포 나 사이부 럭산 미로 낭이 딸방 파시다 아이 힝닝드레 마마 이마기 붕어 이마부 가리 오이라시게 가리기노 낭나 아시강마 딸방 파시다 공다락리시보 이마기 낙달레람리시보 비농마이 살라모이다 범마 파마마다 레람마야드로 बेमा 우뿌 시다 밥 먹고 붕을 알아 두부 펑게 बेमा ngasi디 이 콩을 통나 이봐 샤기 나한테 라라버리네 그래서래 너민 나가 이 뿜뿜 드는 레름 미시부 그래서 그렇게 바바 동아 뿜뿜 뻥게라 아이 강이 nang ni pa waru ro ni ai apang ma wakalam na mangoy na duna ipa tumlure ne bema dabung na nang buin thukla basu pa gi tamoy chinadi nang bui thok pa lai te ne bema magi mapan tangduni ni ai bi mati mapai gi tamoy gi wakat amat su tabite ngasidi ipa kanamata gi mateng lauduna thân nay tôi mình ninh lập này ấy này hình ninh cái bún xì mất tiệt cái gì đó apa pun lấy thà ba wakal cái ninh tầm đó mà cả phong mà tiếng mà chẳng ninh làm là bớt ninh khát tầm này ninh làm là cái ipa chỉ cái khăn lên này bia mà hay ipa nó lạc đi bớt
ꯅꯪꯕꯨ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯄꯅꯤꯅꯦ ꯒꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯉꯣꯜꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯏꯁꯥ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯄꯥ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯩ ꯍꯩ ꯁꯦ ꯆꯥꯛꯁꯨ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ ꯀꯨꯏꯔꯦ ꯆꯥꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯈꯤꯗꯕ 바바, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯗꯃꯛꯇ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯣꯜꯂꯕꯅ ꯄꯥꯅ ꯍꯤꯡꯂꯤꯉꯩ ꯀꯅꯥꯃꯠꯇꯅ ꯏꯁꯥꯒꯤ ꯇꯨꯝꯐꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯃꯃꯥ ꯂꯥꯛꯄꯤꯔꯝꯃꯤ ꯏꯃꯥ ꯃꯥꯃꯁꯨ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯣ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯕ ꯃꯃꯥ ꯏꯃꯥꯀꯤ ꯋꯥꯐꯝꯗꯨꯕꯨ ꯑꯩꯕꯨ ꯁꯨꯝ ꯇꯧꯕꯅꯤ ꯃꯥꯃꯥ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯣꯅ ꯍꯥꯏꯔꯝꯃꯕꯅꯤ ꯃꯥꯃꯥ ꯀꯔꯤ ꯃꯔꯝꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯃꯥ ꯍꯥꯏꯕꯗ ꯌꯥꯝ ꯍꯪꯒꯣꯏꯕ ꯋꯥꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯃꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯤꯆꯠ ꯈꯔ ꯆꯨꯝꯗ꯭ꯔꯕ ꯂꯩꯀꯥꯏꯅ ꯃꯤꯅꯣꯛ ꯆꯪꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯗꯤ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗꯣ ꯑꯗꯨꯅꯅꯦ ꯌꯥꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯖꯔꯤꯕ ꯃꯥꯃ ꯕꯦꯃꯥ ꯐꯤꯡꯒꯠꯈꯤꯅꯨ ꯅꯅꯥꯎꯁꯤꯒꯤ ꯑꯣꯛꯇꯁꯤꯡꯗ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯇꯥꯛꯀꯗꯕꯅꯤ ꯂꯝ ꯍꯦꯜꯂꯦ ꯅꯈꯣꯏꯅ ꯋꯥꯔꯛꯀꯗꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯊꯕꯛ ꯇꯧꯔꯝꯃꯦ ꯃꯗꯣ ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯃꯐꯝ ꯃꯇꯝ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅꯅꯦ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯗꯦ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯍꯛꯀꯟ ꯆꯪꯕꯗꯅꯦ ꯍꯧꯖꯤꯛꯇꯤ ꯐꯨꯅ ꯆꯩꯅꯗꯅꯅꯦ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯌꯥꯝ ꯊꯣꯛꯈ꯭ꯔꯖꯥꯠꯅꯤ 제, ꯕꯦꯃꯥ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯄꯤꯔꯤꯕ ꯃꯔꯥꯜ ꯑꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯅꯍꯥꯟꯅꯤ ꯍꯥꯏꯖꯤꯜꯂꯤꯕ ꯃꯈꯩ ꯄꯛꯀꯅꯤ ꯍꯥꯏꯗꯅ ꯏꯆꯥꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯇꯧꯕ ꯑꯣꯏꯔꯝꯃꯕꯗꯤ ꯁꯣꯜꯂꯕ ꯃꯄꯥꯏꯕꯨꯗꯤ ꯋꯥꯔꯧꯀꯅꯨꯀꯣ ꯏꯕꯦꯝꯃ ꯅꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯤꯈꯨꯜ ꯑꯃ ꯏꯄꯥꯅ ꯊꯤꯔꯨꯈꯤꯅꯤ ꯃꯗꯨ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯥꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯟꯈꯣ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯊꯅꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯊꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯏꯄꯥꯕꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯂꯣ 바바, ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ. ꯑꯩ ꯕꯥꯕꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯑꯒꯦ. ꯄꯥꯒꯤ ꯕꯦꯃꯥ ꯁꯦ ꯏꯄꯥ ꯋꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯧꯔꯛꯐꯝꯗꯒꯤ ꯁꯦꯡꯅ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜꯕꯨ ꯈꯥꯡꯉꯨ ꯊꯛꯇ ꯅꯩꯍꯜꯂꯕꯁꯨ ꯑꯅꯩꯕ ꯏꯆꯦꯜ ꯑꯗꯨꯅ ꯆꯦꯟꯊꯈ꯭ꯔꯒ ꯑꯁꯦꯡꯕ ꯇꯔꯨꯕ ꯏꯆꯦꯜ ꯑꯗꯨꯕꯨꯗꯤ ꯈꯛ ꯃꯥꯡꯍꯟꯕ ꯉꯝꯗꯕꯅꯤ ꯀꯣꯏ ꯄꯥꯒꯤ ꯕꯦꯃꯥ 바바, ꯑꯩ ꯈꯪꯉꯤ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯀꯧ ꯊꯋꯥꯏ ꯐꯥꯎꯕ ꯇꯥꯗꯣꯛꯀꯗꯕꯅꯤ ꯀꯧ ꯑꯗꯨꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯗꯕꯅꯤ ꯀꯣꯏꯕꯥꯒꯤ ꯕꯦꯃꯥ ꯄꯥ ꯆꯠꯂꯨꯈꯤꯒꯦ ꯍꯦ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥ ꯇꯥꯃꯣ ꯁꯤꯝꯇ ꯄꯥꯏꯕꯤꯔꯛꯑꯣ ꯄꯥꯏꯔꯛꯀꯦ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ
ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯗꯕꯅꯤ ꯀꯣꯏꯕꯒꯤ ꯕꯦꯝꯃ ꯀꯩꯅꯣ ꯑꯃꯨꯛ ꯎꯡꯉꯒ ꯐꯝꯃꯤꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯩ ꯅꯪ ꯑꯩ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯀꯩꯅꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯕ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯈꯣꯏꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯀꯅꯥꯅ ꯀꯅꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ ꯉꯥꯏꯈꯣ ꯅꯪꯅ ꯂꯥꯟꯖꯗ꯭ꯔꯕ ꯏꯅꯥꯎ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯑꯁꯨꯛ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯩ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯦ ꯑꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯈꯪꯉꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯑꯁꯦꯡꯕꯅꯣꯕ ꯍꯩ ꯆꯠꯈꯣ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯣ ꯅꯪꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯏꯔꯤ ꯑꯩꯒꯤ ꯃꯆꯤꯡ ꯂꯩꯀꯣ ꯀꯔꯤ ꯃꯆꯤꯡ ꯀꯔꯤ ꯃꯆꯤꯡꯅꯣ ꯍꯩ ꯅꯪ ꯑꯩꯒꯤ ꯃꯍꯧꯁꯥꯒꯤ ꯃꯆꯤꯡ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯍꯥ ꯑꯩꯒꯤ ꯃꯆꯤꯡ ꯂꯧꯊꯣꯛꯎꯒꯦꯀꯣ ꯅꯪ ꯀꯩꯅꯣ ꯃꯥ ꯇꯧꯗꯣꯏꯁꯤꯕꯣ ꯅꯪ ꯑꯩꯒꯤ ꯃꯆꯤꯡ ꯈꯪꯉꯕ ꯅꯠꯇ꯭ꯔ ꯅꯪ ꯀꯔꯤꯒꯤ ꯉꯥꯏꯗꯣꯏꯅꯣ ꯆꯩꯁꯦ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏꯔꯕ ꯑꯩꯒꯤ ꯃꯆꯤꯡ ꯈꯪꯉꯕ ꯅꯠꯇ꯭ꯔ ꯅꯪ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏꯔꯕ ꯉꯥꯏꯈꯣꯕ ꯇꯧꯅꯣꯕ ꯇꯧꯅꯣꯕ ꯍꯩ ꯃꯁꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯗꯕꯅꯤꯀꯣ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪꯅꯦ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯁꯤ ꯃꯀꯣꯛ ꯑꯁꯤ ꯊꯨꯒꯥꯏꯔ ꯐꯒꯗꯕꯅꯤ ꯊꯣꯏꯊꯣꯏꯕ ꯅꯈꯣꯏ ꯅꯃꯥꯝ ꯆꯝꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯏ ꯀꯩ ꯍꯥꯏꯒꯦ ꯗꯩ 이베마 아이슈 ngасidi mikap thole chintibi yungbai bi sinane ai ba pang mata halame nakhoi bu chakau ba chat ka dori bro ꯈꯪꯗꯦ ꯄꯥꯕꯅꯗꯤ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ chalo chalo ai mamagi mafam da su lalina haikrabani se sina karino nakhoi gi award pa kari kai no khara lainaro ꯁꯦꯜꯒꯤꯗꯤ ꯌꯥꯍꯅꯤ ꯑꯇꯩ ꯊꯣꯏꯊꯣꯏꯕ ꯕꯥꯆꯧ ꯁꯦꯜ ꯄꯤꯒꯦ ꯄꯥꯏꯁꯜꯂꯣ ꯁꯤꯅꯅꯦ ꯃꯃꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠꯄ ꯂꯩꯌꯨꯀꯣ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕꯅꯤꯀꯣ ꯍꯣꯏ ꯕꯥꯆꯧ ꯆꯠꯂꯣ ꯄꯨꯄꯨ ꯑꯦ ꯃꯁꯨ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯄꯨꯄꯨꯅ ꯅꯣꯏꯕꯨ ꯉꯥꯏꯔꯤꯃꯤꯅꯦ ꯐꯝꯃꯣ ꯕꯥꯕꯥ ꯏꯅꯝꯃꯗꯤ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯇꯥꯆꯧꯅ ꯊꯤꯟꯈꯤꯕꯅꯤ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯕꯨ ꯇꯥꯆꯧ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯕꯥꯕꯥ ꯈꯪꯗꯦ ꯌꯥꯎꯅꯤꯡꯉꯒ ꯌꯥꯎꯖꯅꯤ ꯌꯥꯎꯅꯤꯡꯗ꯭ꯔꯒ ꯇꯣꯛꯆꯅꯤ ꯅꯪꯒꯤꯗꯃꯛꯇ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯑꯩꯅꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯇꯥꯆꯧ ꯅꯆꯠꯅ ꯋꯥꯈꯟ ꯊꯦꯕꯤ ꯑꯣꯏꯔꯨꯕꯅ ꯇꯥꯆꯧꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯀꯌꯥ ꯇꯧꯔꯨꯔꯦ ꯅꯆꯟꯒꯤꯗꯤ ꯄꯥꯕ ꯇꯥꯆꯧ ꯏꯅꯝꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯇꯥꯆꯧ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯊꯣꯏꯕꯤ ꯁꯦ ꯀꯞꯀꯅꯨꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯅꯦ ꯀꯞꯀꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯕꯨꯡ ꯂꯩꯔꯦꯗꯅ ꯕꯥꯕꯥ ꯑꯆꯧꯕ ꯃꯁꯤꯅꯤ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ
ꯅꯨꯡꯁꯤ ꯆꯥꯅꯕꯒꯤ ꯂꯤꯄꯨꯟꯅ ꯆꯦꯅ ꯄꯨꯟꯕ ꯉꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯔꯤ ꯍꯥꯏꯕꯁꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠꯇꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯃꯠꯇ ꯆꯥꯟꯃꯤꯔꯥꯏ ꯅꯥꯏꯕ ꯂꯩꯇꯦꯅꯦ ꯃꯆꯥ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯩ ꯑꯆꯧꯕ ꯉꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯆꯤꯟ ꯅꯨꯄꯥ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ ꯅꯤꯄꯥ ꯃꯆꯥ ꯆꯠꯂꯣ ꯆꯠꯂꯣ ꯅꯆꯤꯟ ꯅꯨꯄꯥ ꯆꯥꯛꯁꯤꯡꯗꯣ ꯊꯣꯡꯗꯣꯛꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯆꯧ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ